Tamthin sauna gari adu thorakpana speed chu adum kanbadagi gari adu khara paithoga tai bolero adudi thamjilamlaga adum chenkre mikup dumaktada tamthin gyan mangkre aduwaida leiramba mi khara chenchinarakduna tamthin bu khudakta hospital da pukhali mi amana tamthin gi phone adu laukalaktuna mama thaba number aduda call taksili Gita pakatna mapure babu kau duna imung de chensili Moi pabo Ranbir su tholak duna Koidorogi mama nangna ipa pakhali duna Moi pabo hospital da mukta chatse Ado koidorogi haiba nangbo Nachado accident ena sizida pukhali aina nupa amana call tarami Moi pabo Amukta thuna chache Ha adudi lao mama Asumna Gita ga Ranbir ga su hospital da chatlami Somdana meda mama na kanna ngangli Nong hingan badagina numita ba fawba phone asida juza nate nanaga do panglani habane Ho palem nungsibi Nang na ingang basa, ngang bazani. Mana nupa koi draga su koi daba. Koi raga na amuk sungang ba. Ima, nang yam pate. Hai mai ma, nate ne, nang bu nupa ga koi rabo. Kay no ima, ay se lisabi ne. Nupa da koi radi, nayum da karatu na panba kay doge. Nate, nang ima se kayang koi no otki kaya ba no. Ima, Nang ay laitradi kapchanida. Hoy bema namay ne kaploi sungkabe kaploi nang da chatpikro nakha thabasing lekai ge ngang khaidi ne macha ni hum sunakre mamong phongbasu yaukre tanja duda medagi phone adu kolaklami meda mama da saksinaraga ho palem nang ne naya da kumdri fawba ngangzauro ai di mung changjakrage Asiairaga imung da changki Ai mai ma kaya da no yingune masti di bako karam thok tori bano khangdreda ai di bako nati ai gi chasibu kayam thiraba jano ne khangdreda moi pabung masti pumbase nangna na sakto kwang man badagi thokli bane tabur sikpia Hoda adu kong no habane Nangna sawbase yam nungsi adugi kauri ne Adu ersu ai ni ngasi yam kapningi zani kai gya Akoi ma na chen kro dai ai si yum pan ba khangaroi ye mayang wari na haiba Adu erdi jelasi dana Suning daba sin su thok daba nangna ai se Kari pizaraga thakdoi no ba As adugi bu kaisum khangenu se nangdi thabak su yamna faidudi nangdi lokumba su hai phi saba su hai aduna nangna thaklaga aina chadoi ne masi nu pa se yengune aga ko mani thoba fole amukta paige ba conference biro nupi atopaga oiramade as hoy Mani thoiba yamna pakhana Bye nang kai dorige Kaino nang na pakhali duna nathiga baininglaba chambam leitriroba As nang sidiba nang pauta driba Kai paw noi se Tomthindo accident do ai se hauji faw gyala drai IC ward da thame ai koi ne mukta chaluse Ha adudi law chalase Oi ai lage ko leramo Meda ai thamage ko Hoi Ranbir SP aduga wari sanari SP Thanilna Babo nachana thagdo sida jenari ba mi kuding fangnaba honajarake SP ai gidi icha mathantane ichana mapai gi khutki pambu moiribane icha bu si sanu haina torumli ba mi kuding makta lemna mata tharoi dobane Hani babu adudi ayamu
Imagi ibungo, kaino ichana tauribasibo. Imadi mangsaredana. Masi pumbase, madugi nungcbiduna thokalliba ngaktani. Imabu kari oyu haibano. Mama, nangbu khara fathau haibanine. Doctor na tamna gyan lakani haridudi. Kamaina tumi leidino? Aigidi icha mathantane. Icha na phamung mathagaduda tahaduna leiraga. Mama aina kamdauna hingba ngamdoino. Phai, ai chaloni. Madugi nungcbida aina para ama tambiruge. Mama, nangbu tapthaune. Nupi macha adugi maral karisu leiramloine. Karigi leiroidoribano? Masi pumbase mana thokanba ngatane. Moi pabong, ai se, ai yam pindeda. Ai chalukigede. Asi airaga fugagotuna chatki. Mama, nang bungai ko haibanine. Tanja aduda mani thoibaga John ga silaklami. John na, Pabong, itaw bu kari fibam da leirage. Doctor na numit karani gi manungda gya lakani hai. Kokta kitang hena yeshin ki bani hai. Kaisu tawreda. Ado ichani lakpa yamna fare. Ipa na mase amukta khamnu kige. Nupi machadugi mayumda salan thokpa tare. Asi hairaga Ranbir magi nupi bu tanaba chatkre. Kuber maithong na momonok room maduda machamabani party tauri. Hai, ipa beline. Aduni, ipa yai. Rexon yu ngauri. Baba, nachana tawgi khanba thabakta khaidau nungda maithiroi. Gadagi makok panba manasu samu ingonda singnabaga sai. Hauzikti kari sare. Lairibakta kakredana. Mapasu makok machado chairamani. Mamana angaubi. Aidi mapadusu lushinba pamline. Babua, nacha mathang tarake. Rexengi khongburoi ama yamna gina moigi manakta prep laga. Sir, Tomtin sidre. Ha, kriyaba. Adubu mahausi gyantadi. I see what the lady. I know, hingan gano haiba natro. Noigi se, aibu se tribaro. Sir, I koisu sirani na khanmani. Adubu, yare, thokro. My boy, cool down. Maduna ahanba parani. Mathangda adum yolasi kaino. Masu matam khitangdi hingzasane. Pabong, I am the pindida. My boy, cool down, relax. Meri magi kola duda fika nasari. Langa du tatpagi machin machagadu paithoga isaw langni. Lang sisu kaino khangdeba pangtatatali. Hayena inisakigi fipidaw baneba. Ay di ba ko? Tanja duda medayam na pakatna chinsilai. Mary. Kaidoragita nang nayamna pakhaliduna. Meda sir thabet holaga. Mary, datom thildo. Yarita, magi wa already aingonda palakana. Mary, nangi thamoido yamna kanmali. Datom thinna nangbu kyam nusi haiba nang khangni banatra. Adubu nangna magi nusi babu khangbide. Mary, datom thindo accident tokdana hauzik fauba gyan tadana leidi hai. Ha, asengbarita. Mane, aisu ngasai damani thoibaga dadaga orisinabada tabane. Ha, kaino asibo. Meda ayuzi kaidawa bano. Hai, tongambi. Nang negi chawbusu hatopiredana. Nang pelo. Hai ki chaduna tahaduna leiburaga. Gitana sumanga duda leplaga hairakpani. Meda khara sauna. Ima, sida Mary gi maral karino.
Hay, nang na natro. Hay gi chabu sogali base. Nang yak tigi icha se. Mama ay nangang basak basu amata lawdre ne. Mary Gita gi manakta tamna lagduna. Gita gi makhong manakta tamna famtharaduna. Ima, nachadi kaisu khonjadabani. Thatam thinga higidi marisu leinajade. Ima, nacha lahandaba sengmani. Aingonda solakanu tugachaye. Hello, hello. Nang ichada natana mama ibusu alo. Nang yaktigi ima icha khoi punna sijakhrage. Ma, adum nai bigano. Nachalanjere ima. Nachindu naingonda ima haina kaugano. Nangumba lairisuda nabi. Hai, taungambi. Nang ichasina faradi fai. Karigumba faraktaba thoklabadi nang aibu fate haigano. Ichagi mangda nangi saktamda amuk hanu lakano. Aina ngasi harise nang kaugano. Ai chale. Mary sumang aduda famlaga pena kapchari meda kumtharakduna. Ita toase. Ita aigi ralsi karina. Aibu yamna lalabo. Ita nang landi masu nongmadi soidana khanglikini. Lairababu asugantharengba. Lairabai khoi leirambagi inakhonba moi leiribane. Numidangi matamni jan mapa macha makhoi ahum chak chari. Mary mangladuna chagadu chadabi adum totlaga lei. Ja, kaidarage. Ha, kaisu tawdeda. Ipagi bema nangbu nasa ngamdrabo. Baba, kaisu tawdeda. Hoi, nachinanaw chakto chaminaroko. Ipa hogolage he. Hai pabong. Asumna chak chaba loreduna tumba changnakri. Mary manaw nupi tumkibaga mapanda tabna tholakduna fami. Thabal mabu yengja mapisu tarai. Amagi chaina su koktri ama amu. Higi mapokse poomdabana hinafai. Sugwaba mapokse. Ay hingningtre. Ma nachayang wari. Nachabu kari oyu haibano. Ayang wari ma. Numit karani di hokre. Tamtin gyalae adubu thawdogasi kari kamdongna kanana thogalino haibagi ngasi fawba asengba chumba pawfongdri. Sel baiba mina ngamdaba leite haibaduni lo asi makhoigi makutta paibaga chamane. Masak thikraba mukraba kokildo magi masakti kanamtana yengningde adubu magi khonjal aduna mipung kudingi thamoiba sumatpa ngami thajadaba komda nga lebani.